Kangpokpi lansiluba miyoy ama kankhre ngarang Kangpokpi district ki tuinomjang khulda lansiluba thana pokpi degi soyam sanayamba Thomas sahi kunthra manga kauba miyoy ama security force na kankhre hari Nakalamoromda yummoy chakre garang numidawaram pung mga gamin ni putaruklom tarakpada Imphal district ki hangang police station na kuwaliba kairang mamanglay kaida layba yum ama electric short circuit tegi horokpa ni thajaba may nasaktuna ama ata thokan khre hari may chakraba yum asigi yumbu gi maming namairakom ibom chakawi mahaki yum asi semi paka gi yum ni adumoinamak thokduk thopugi pawhe phangbaga Imphal gi fire service ki person singna water tender ani puduna sangsilaga may adum Mutatki yum masigi ayam sarukti kanba ngamhaudre hari UKNA taruk phake bagi makhataba paw pizari mapa masa yauna miyoy mari tamthina hatpada senaba UKNA ki kadar taruk phare Bisnupur district ki ningthaukhong kha khunauda mamang sahi 2024 ki January taragani panda mapa masa yauna miyoy mari tamthina hatkhiba ki thodokta senaba yauna United Kuki National Army UKNA ki kadar taruk security force na phare press na phongba paw gi matungina India langa ka suspension of operation su khuyek pinabada yaudaba UKNA ki maroi Kedar ama yauna punna kedar taruk thasagi amagi ahing nongyaida Churachandpur district ki henglab ki mafam amadagi kunthraga taruk suba AR gi kangbu na phakibane paraba kedar taruk aduga manungda Sandel district ki sakpi karong PS ki manung chana laiba tolbung village tagi Jamkhogen kuite LS Jamkhogen lupho LS Pepsi sahi kunga taruk apopa laikhidraba songlam guite kawi kedar amadi National Investigation Agency NIA lokhatpa mihat mipun gi case amada senabadagi nahanumidang waram pung mga minute yangkhai tarakpada NIA gi kangbu amana Guwahati gi damak Indian Express da pukre hari ningsingba yabadi kumja 2023 gi May 3 dagi Manipur da Kuki khulai paiba sing mitei khul sing da landarakpadagi Manipur da tamthiraba thodok tholakhibane Taudo adugi makha chatharakpada kumja 2024 ki January 19 ki nungthil pung ahung minute yangkhairom tabada UKNA KNF ki apunba khutpu amana khuzai lok turel mapada laiba kha khuna water treatment plant mapalda mapa masa yauna miyoy mari nongmana kaptuna tamthina hatkibane Kukila lawbu singna hatok pikhraba miyoy sing adudi oinam Bamonjau mahaki masanpa oinam Manitomba Thiam Samorendra amasung ningthaujam nabadipni taudo aduga mari lainana 2024 ki February 9 da NIA case ama laukhatuna thigatpa haukhibane NIA ge investigation aduda kumja 2024 ki June 9 da tamthiraba mihatpagi thodokta senaba Churachandpur gi mamong khuldagi lunsimai kibgen allies Langinwang allies lebes sahi kuntramanga kauba miyoy ama phaba laikhrabane Fake news sandokliba singserak pinaba parliamentary committee na recommend tawkhre miyamda aranba yumpham yaudaba ipaw kaya paksana sandorakpa asna leba asagi lengaklonda akaiba kaya pirakliba si thingnanabagi damak ayan semduna aranba ipaw sandoktuna lebak miyamda atamnana charangnaba thokhalliba singi mathakta ayan semduna maralgi matungina serak pinanaba parliamentary committee na recommend tawkhre BJP gi MP Nisikan Dube na lusingba parliamentary committee amana hiramasigi matangda draft senduna mari authority da pisin kre haire MP Nisikan Dube na lusingba committee aduna pisin khiba draft adu da miyamda aranba I paw sandoktuna charangnaba thokhalliba sing asi thingnanaba akhanaba mechanism ama thamduna zum aran thidoknaba su yauri asida natana atamnana aranba I paw sandoktuna miyamda charangnaba thokhalliba singi mathakta maralgi matungna jairak phangnanaba anauba ayan sembagi matangda su yauri haire thajaba yaba source amagi matungina communication amadi information technology ga mari lenana kiba akhanaba parliamentary committee asina pisin kiba draft adu lakadoriba parliament ki ningtham mifamda puthokduna khanaraba yai haide ngasi Kuki singi separation day pangthoknabagi damak CC-pur SP na security arrangement tawgadori haina se tholakre Yang thang lairembi khorambadi loikre amon akaidi lehaure haina yang thang lairembi tabulambi gi nagiyata plastic kaya bottle kaya oisai sakhaibagi photo social media singda thaganarakle sakhairam liba mayam asi kanana sengadoribano dukan phamba sengna natraga dukan sanba kangbuna sengadoribara natraga sairam liba sing aduna sengadoribara haina hangnarakle Oja Asanka Sarge account da asuna thagalak limadude aina gari tonglaga kapane Manipur se loire lengak laitaba leader laitaba lamdam oire mayam makeup thokpiyo haina pungkok kok thoklaba singdum kaya ge video footage samadi photo kaya thagatuna Oja Asanka sana update torokle
dispose tawragani haidi yaripuk khoirom mathak leikaida nahal thawal turel gi torbanda phangkhiba asiba haksang ama emung manunggi miyoi singna lakleba October tang 10 gi pung ama phawbugi mamangda claim tawdrabade law gi matungina dispose tawkhragani haina mari lenaba yaripuk PS gi OC na thadrokpa cherolabana haidi Kewa Purzu Khulda Thokiba Thawdok adugi matangda kanagumba lanai miyoi ama khaktada maral siduna lanai tahanba yaroi haina warep laukhre Imphal East ki Sagolmang Police Station gi manung chanba Kewa Purzu Khulda haukiba September 13 da thokiba thawdok adugi matangda kanagumba lanai miyoi ama khaktada maral siduna lanai tahanba yaroi haina Kewa Purzu Maira Paibi Club amadi miyam ki mifam na warep kaya laukhre Pukhau Iran Pham da pang thokiba miyam ki mifam aduda United Committee of Pukhau and Makeng Dolai Thabi GP gi President Thoksom Sanjoina haikibada Imphal East ki Sagolmang Police Station gi manung chanba Kewa Purzu Khulda haukiba September 13 da thokiba thodok aduga mari lenana laikai adudagi thangjam bangkim kawba miyoi ama phana ba honarakpa si yaba ngamloi numit adugi thodo adu police na tolapa gari thugaiduna ama ata thohan kiba adu police na mi phaba lakpane hairabasu civil da lakpa maramna lamhen tu henba singne haina khanbadagi thokibane civil da lakpa police sing aduda social service athakiba miyoi singna hangba wahangda Sinkhum amata manadabadagi senaba kya lerakpadagi laikai miyamna khoisaunaraktuna thawdo adu thokibane lanai miyoi ama khaktana sathakiba thawdok nate thawdo aduga mari lenana thangjam bangkimbu phana honaраklabadi akanba khongjang sangsilagane bangkim phagadaba oirabadi thawdo aduda chenariba khunjapuna makphagadabani hainasu mahana makhatana phongdokhe KLAL na Mobile Line Accord mapung phana support tawe haina phongdorakre Mobile Line Accord ase Kuki zomiam gi pokpadagi loinaraklaba rights sing adu ngak senaba amade komang sauksinba yauna phurup asigi identity gi damaktane maramaduna KLAL na Mobile Line Accord ase mapung phana support tawe haina lobasigi Information and Publicity Secretary Zalai Mang Kuki na thadrokpa serolamana haide Mobile Line Accord ase yauribadi maroina numit homphune gi manungda Indian Constitution ki makhada hujuk chathariba political talk ase hena khumang sauksin union territory status piba aikhoina hanadagi hauna tokhaina leirabanina numit homphuni gi matungda Manipur haina thariba signboard sing asi lauthokpa sapmanaba rup amagi makhada aikoi matam sangla leminaroi afaba neighbor ama oina leminaduna santi oina leibana amatangairaba solution oigani hairiba sing asi yauri accord asigi matungina kukizo singi barakta mapung phaba cooperation amasung wakhal tan leminanabagi framework ama establish tawbaga loinana apunbagi oiba movement amagidama strategic oiba blueprint amasu yauri accord asigi matungina kukizo community singi political cultural rights sing mapung phana ngak senba ngamgani loinana madu khaktana makhoina pamliba panda madu phangba ngamgani maramaduna Mobile Line Accord si lupasina mapung phana sawatle haide Gyaneswar RPF ka mari lena de haina phongdorakre Manipur police na phare hariba Gyaneswar RPF ka mari lena de haina larholop asina sangdorakle Revolutionary People's Front RPF ke Assistant Secretary Publicity Bangkimna press thadorok paserolamna hai Manipur police ke WhatsApp group ta phongdolakhiba security force na Bisnupur district ke Kumbi bazar da ki phare hariba amade hauja huzik police custody da leriba Kumbi mayalaka ward number 5 tagi nongmai them Gyaneswar sahini phumapan hariba miyoi RPF amadi masigi lanmi PLA ga karigumba hiram amatada mari lena de haina aina thinkraba larholuk RPF ki serol asina makha tarakle Thangal Bazar area da lam khopsinduna sajilamba sing thugai khre Thangal Bazar gi sanik Thakur Mandir nakal dagi Major Khul Fauruga Manipur Press Club taba lambi ki nakyata lam khopsinduna sajilamba structure sing ngarang district administration Imphal West ki team aman eviction tawkhre ngarang sathukiba eviction gi thaba adu Imphal West ki SDO Lamfel Yumnam Dharmendra na lusingba amade Manipur police ki kangbu yawba team aman sathakibane eviction aduga mari lenana SDO Yumnam Dharmendra na pawmising da phongdokhibada Sani Thakur nakal gi Press Club taba lambi paring ase map ki matungina de apakpa lambi amane adubu encroachment tawduna dukan amade atai structure kya sajalakpadagi lambi ase pixina lerambane lambi paring ase ki nagyet ki lam khopsenduna sajaleba sing masa masana lokthokna ba September 13 ta order ama thoktuna khanghanba laikhrabane madugi matung ngarang eviction drive ase sathabane haike eviction sathaba sida line department sing number oina dukan mapu sing amadi miyamna mapung phana sagalakpa bu mahakna thagapa phongdokpaga loinana
eviction draft asi atai mafam sing da su makha tana chathakigani haiki amarom da lam henjina sajalamba dukan mapu sing na makhoina henjilam leba saruk sing adumak sapsana masana lokthok jabada ayaba pibi naba hairakpa wafam SDO na taramna okay Hairok Higher Secondary School ki mahiroi sing khongjang changsen khre Thobal District ki Hairok ta leiba Hairok Higher Secondary School ki regular principal amasung vice principal animak laitabada ki school ase mapi mapa laitabaga manare athubada regular principal thabira uhaiduna ngarang school ase ki mahiroi sing na khongjang changsen khre School campus ta changsen ki ba khongjang aduda mahiroi sing na athubada regular principal thabira o school ki normal functioning amhanbiu laingak na irang hauna basen gano safe school safe students and thaba placard amadi kholau sing lauke khongjang aduga mari lenana school asida class 11 tamliba mahiroi amana phongdok khibada school gi principal transfer chatkhiba tha ama pharaka dore ngasi phawba lenga na anoba principal tharaktre vice principal su leite hauji school sigi principal leitabane school asida tawdaba mathau taba thabak kya panduna leire awaba kya asagi yenglaga mari lenaba singna athubada regular principal amade vice principal thabira ohake Tungbe school asigi oja singi mahut silaga physics ki lecturer shapam subolna pawmi sing da hai chaliba sahi asigi September darani thoide school asigi hana leramba regular principal Jayanta transfer tawkraba matungda asi phawba regular principal amadi vice principal animak tharak tabana school asida awaba khudong sadaba kya mayok nadi mamang da leramba principal na chat kharba matung school asida vice principal su leitabana school asi mapi mapa leitabaga pangkha oide school asida anoba regular principal athuba thabirakna ba lenga ke puneng singsin khe hiramasugi matang da school gi maikai degi haukiba September kunga marida thobal gi ZEO amadi education secretary da memorandum pisin khre hauji school asida principal amadi vice principal leitabana mahiroi sing magi mathau taba leirakpada mafam rang khangdana leinare hauji mahiroi kya interstate school gi game sanaba chatkadaba mahiroi kya gi structure tobina ba leitabana chattabagi phibam da leiri haibana chingba khudong chadaba kya mayok nari hairi History khanglaba khakta da idea of Manipur mapung phaba ngamgani hana BC na phongdokkhre Manipur gi history gi ancient past medieval amasung modern history da community singna saruk yamina rakhiba sing nengthina khaminaraba matam khakta da idea of Manipur mapung phaba ngamgani monument oiba saitharo kumbaba aikhoi gi thambiramba simak yamna laibak phaba amani haina Manipur University gi BC professor Naurem Lokendra na phongdokkhre Manipur University gi Department of History na Maharaj Bodha College, YK College, Ditoxom Ibotombi Institute of Teachers Education and Training Apuna Kusamnaduna, Manipur University Department of History da through the S Society, Culture, Economy and Beyond Haiba Hiramda, Numidini Sumna Pangtokadaba Seminar ama ngarang haudokpagi thoramda, Manipur University gi BC Professor Naurem Lokendra na waphamasi phongdokladuna makhatana haikebada, Manipur gi history bu hena mamutana khaminanaba lokalakpa khongthang sang seminar asida sauna mamitari aikogi monument oriba saitharo kumbaba aikogi damak thambiramba se yamna life of faba amane masida ancient past medieval amasung modern history gi mami yamna chauna tari scholars sing nasu yamna ningthina masibu handok piraga thambire BC officer amana translate tawbasu leiri masida natana atopa singsu leiri ba aikogi oiba sourcing asina haugalakliba historian singbu puning thogatpagi mathakta seminar asida yawriba singbusu leiri ba khang hairaba historian singna hena mapung phana lamjingbada mateng oigani haiki ngarangi thoramadu da Manipur University gi Department of History gi head professor Sungmai Jaisu sarugya ki haide Ningol Chakoba lakpiyo haina thamlakre Young Women Have Organization na haukiba chahi singdagi leptana pangthoktuna lakpa Ningol Chakoba gi thoram kumsi sahi gi oina su organization asigi taramari rak suba Ningol Chakoba gi thoram pangthokani haidi thoram se October 13 ta Kongphal Sanam Laikai Development Organization KCDO Imphal da pangthokani Chakoba chatpagi khudong chaba phangdraba Ningol singna organization asina sinjariba asida sarugyabiyo haina organization asigi president T S Santi Devi na thokpa cherolamana haidi real namlingai da Bande Bharat Express na thomduna miyoi mari Sire Bihar gi Purnia da labor railway boot manakta sahi taranipan dagi kungamanga phabugi manungda labor miyoi marina social media gi damo video reel namlingai da Bande Bharat Express na thombada miyoi mari Sire hadi thaudo adu ngana ayok pung mangarom tabda thokibane thaudo adu da miyoi kharasu sokhi soglaba singa du layeng chathari amasung khodong thinangai oidre hadi railway officials singna phongdorakhibada miyoi singa duna railway track ta leptuna video reel gi background da Bande Bharat train lakpa yawhanduna social media da video reel
थागतनबा होनारिङैदा बंदे भारत एक्सप्रेस के अयांबा स्पीड अदु मियोइसिंग असना थौसादना मखोइना तौरिबदुदा पुनिंग चंगसिनना लैरिङैदा थोखिबनि हाइखि पूर्णिया के एमपी पापु यादवना थौदो असि रेलवे एडमिनिस्ट्रेशन ना थौसादबदगी थोपने रेलवे अंडरपास लबर ब्रिज ना सिंगबा कया बिहार नौना सागतपा मथौ तारि अदुबु रेलवे एडमिनिस्ट्रेशन ना ngasi फावबा थौसादना लैरकपदगी लाइबक थिबा थौदो असि थोखिबनि हाइखि लैकिद्रबा मियोइ मारि अदु पोस्टमार्टम तौरबा मतुंग इमुंग मनुंगी मियोइसिंगदा सिनाख्रे अदुबु नहा ओइरबा मियोइसिंगना सोशल मीडिया की वीडियो रील की दमकता खुदोंग थिनिंगा ओइबा मफमदा अकीबा लैतना रील नंबगी हैनबी लैरक्लिबा से लैबाक पुंबगी ओइना नुंगनांगनिंगाइदी ओइरि हाइरि